Online Manipurgi nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Masana masabu lukmaida haptuna yoliba lamdam asigi nupising warak watemba hauragani palem. Lamdam sigi lairiba nupi kaya amana nisha sijinaba hengalakpa amadi masabu lukmaida haptuna yonbagi chang hengalakliba si thingnanaba awareness program chathaba haubaga loinana lamhen tuhenba sing warak watembagi khongjang changshinba hauragani haina Progressive Alliance for Leadership Empowerment of Mothers Palemgi President Kumabam Jiban Malana Fongdokre ngasi Langgol Ningthau Mamang Leikaida Lubasig Office ta pangthokpa paugi mifam amada Jiban Malana hai haujik lairiba Manipurgi khunai asi nongmagi lekha taba henjilagli lub asina thijilubada Matei nupi singna masabu lukmaida haptuna yolaga sel tanbagi chang asi hengalagli masina maram oiduna imung manungda kangkhong chairakpa tunggi mirol oiriba kayagi punsida chamam nahanba kaya poale mang na haing nupi oibi kaya na nisada lai churakpa hengalagli amadi phong na yu ngaruga nupi na lambida lamhangdu chatpada ikaiba faungnaraktre leisabi kaya amasut natabali chatpada na chungwa pongnaraktre pumnama asina chawkhotpa mating leiba khunai ama oirakpagi thawongdi oiroi Matam amada Manipuri nupi singdi akanba nupi akanba mama oigadabani haibadugi wakhalon adu ngasidi mayak chamtharakpagum tawre Manipuri nupi singna ngaklau oirakpa khunai asida honglaklibasing asi semdoknabagi wakhalon da lup asena nupi oibisingbo chumba lambida chatnaba awareness piba hauragani loinan lamhen tuhenba singsu warak watemba hauragani hairi Namthak tawduna mompak yolamba nan Manipuri ani faraga police ta sinakre Miyamda namthak tawduna amadi sasinaba mompak yolambani haibanan local Muslim ani miyamna faraga police ta sinakre farabanan local ani adudi delegi Silumpur Usmanpur South tagi Sultan Kungatare apokpa Abdul Malik amasung Uttar Pradesh ki Vadaun Napau Bisauli Budaun dagi Roshan Kungatare apokpa Chan Mohani pau sinahai makhoi ani na maming lairaba Dalaf company gi sasinaba mompak yolambadagi miyoi kharana fabani hairiba miyoi ani asina lekai khuding changduna Dalaf company gi asengba mompak ni haijinduna lupa lising ahum dagi manga fawbagi manungda yolambani tanjaduda miyoi kharana mompak adu lainabagi damak cover hangdoktuna yengbada chongang yauramba thengnakhibani mompak adu asengmana te khanglakpadagi makhatana check torubada miyoi ama nanthokuna chenki amana fahauki tungda nanthokhiba miyoi adu sufaduna wangkhai angom lekai da leiba World United Youth Club ta paumi singi mamangda puthoklaba matung police ta sinaki hairi Kuki jo militant singa political dialogue chathanabana kaidongai da sutangdu leitaba Manipur ama ohenba ngamloi makhoigi mathakta military crackdown chathabagi tangai fadaba lei Maheshwar Iramda Manipur bu thugaina bo honariba Kuki jo militant singa political dialogue chathabana kaidongai da sutangdu leitaba Manipur ama ohenba ngamloi makhoigi mathakta military crackdown chathabagi tangai fadaba lei haina RPI athawalagi National Secretary Maheshwar Thongnawjamna ngasi Manipurgi Governor Ajoy Kumar Bala unaduna phongdoklamle hairi wafam asi Central Lenga ki Home Secretary oina thau puramba Governor Ajoy Kumar Bala ga unaruba matung Raj Bhavan mamangda paumisinga unabada Maheshwar Thongnawjamna phongdokhibadai mahangna paumisingda makhatan hai Kuki jo militant singi mathakta military crackdown chathabagi tangai fadaba du RPI athawalagi maikaidagi Governor da mayek singna thamlamle hai ki Kuki khun singda village chief singna tawningbada tawduna hereditary chieftainship ki chanabi asi thingnaba Manipur Hill Areas Accusation Chief Right Act 1967 mapung phana chanahanbagi tangai fadaba su thamlamki mangna makhata na phongdokhibada mapandagi changlakpa illegal immigrant singna scheduled tribe ki khudong chaba sing lauriba si lauthoknaba loinana Kuki khulai paiba sing ga chatnariba suspension of operation handoknaba amadi free regime movement lauthokpinaba su taksilamki hairi loinana NRC asi 1951 da best year oiduna chatnaba yauna makhata na mahangna governor gi mafamda thamkibo wafam sing asi thabakta onthokpa khaktada Manipur da tangdu leitaba hanjilakpa ngamgani haina thamlamki masigi paukhum oina RPI thawalagi maikaidagi thamlamkibo wafam sing asi kupna yengsingani haina governor na thajaba pirakle haina mahangna paumisingda phongdokhi Editorial Column Kangla Paudagi Lokocherke Miam the Su Nombagi Hainabi Thamnaba Policy Puto Laiba ama ingtapa amadi chawkhotpagi maikaida khumang chawsil hannaba honabada laiba aduda laiba miyamgi marakta nungsi chanaba amadi suba nombagi hainabi layaklaba matam khaktada oithoi laiba amagi miyamgi marakta nungsi chanaba amadi su nombagi hainabi lehenaba honabada laiba adugi lengak loi singi thawong thoksilgi makha poli lengak pasingna miyamgi mafamda kangluf naiba amaga gi marakta manadaba mieng amadi anem wang khaina yenglabadi miyamgi marakta khaibung tanaba amadi nungsinadana-bagi maram oirai amaromda semitlongi fibam phattaba sufam nomfam khangdaba miyamgi marakta makhoigi punsi amadi tunglam chatki charol surol singi oirakadaba punsirolgi matangda khana nainaduna thabak paikhanaba honaduna lupsing semnaba honaragi lagli
ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯐꯪꯅꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡ ꯊꯥꯡꯂꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯈꯪꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯎꯂꯩ ꯄꯥꯂꯩ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯨ ꯍꯨꯜꯂꯛꯏ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯐꯨꯔꯨꯞ ꯅꯦꯁꯟ ꯑꯃ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯄꯁꯤꯡꯅ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯤꯌꯥꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯍꯩꯅꯖꯕ ꯁꯤꯟꯐꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯅꯕꯒꯤ ꯊꯧꯁꯤꯜ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨꯡ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯁꯦꯟꯊꯪ ꯂꯣꯟ ꯄꯤꯗꯨꯅ ꯃꯥꯒꯤ ꯆꯥꯅꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯂꯧꯎ ꯁꯤꯡꯎꯕꯗꯒꯤ ꯍꯧꯔꯒ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯏꯟꯗꯁꯇ꯭ꯔꯤ, ꯐꯦꯛꯇꯔꯤꯅꯆꯤꯡꯕꯁꯤꯡꯗ ꯃꯥꯏꯑꯣꯟ ꯇꯝꯍꯜꯂꯕꯗꯤ ꯁꯨꯕ ꯅꯣꯝꯕꯒꯤ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯕꯗ ꯅꯠꯇꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯕꯒ ꯏꯔꯣꯏꯅꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯈꯩ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯐꯝ ꯆꯥꯟꯗꯅ ꯑꯃꯗꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕꯒꯤ ꯃꯐꯝꯁꯤꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯛꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯇꯣꯞꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯅ ꯃꯔꯝꯗꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯝ 2ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯁ꯭ꯇꯦꯠꯂꯦꯟꯗ MLRN/LR ꯑꯦꯛ 1960 ꯑꯁꯤ ꯑꯦꯃꯦꯟ ꯇꯧꯗꯨꯅ ꯇꯣꯉꯥꯟꯕ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯇꯩꯁꯤꯡ ꯆꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯍꯟꯕ ꯆꯪꯏ꯫ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯂꯣ ꯑꯁꯤꯗꯤ ꯆꯤꯡꯃꯤꯁꯤꯡ ꯑꯃꯗꯤ ꯃꯥꯏꯒ꯭ꯔꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒ ꯇꯝꯄꯥꯛꯇ ꯄꯨꯟꯅ ꯈꯨꯟꯗꯥꯕ ꯌꯥꯍꯟꯕ ꯑꯗꯨꯒ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕꯒꯤ ꯃꯐꯝꯁꯨ ꯇꯝꯄꯥꯛ ꯈꯛꯇꯗ ꯑꯣꯏꯕꯗꯒꯤ ꯂꯩꯐꯝ ꯆꯟꯗꯕꯒꯤ ꯃꯊꯛꯇ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯟꯊꯔꯛꯇꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯑꯃꯗꯤ ꯂꯩꯐꯝ ꯆꯟꯗꯕꯒꯤ ꯋꯥꯊꯣꯛ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯁ꯭ꯇꯦꯠ ꯂꯦꯟꯗ ꯂꯣ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯃꯥꯟꯅꯅ ꯆꯠꯅꯍꯟꯕ, ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕ ꯊꯤꯡꯕꯒ ꯏꯔꯣꯏꯅꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯄꯤꯗꯨꯅ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯍꯜꯂꯕꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯣꯞꯅ ꯂꯝꯒꯤ ꯃꯄꯨ ꯁꯥꯗꯨꯅ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯏꯕ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯗꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫